Manipur mapung faba peace amusung normalcy purokna bohotnabada Congress na party ki khenaba thamdana laingakta angamba mating pangani haina sagolbangi hanagi MLA Dr. Khwairakpam Loken na phongdorkle loinan anoba laingak asigi cabinet chawk thorakpada Manipur asi amatta oina punna uba ngamba MLA singda minister fam piba mathau tai hainasu Loken na thamlakle wafam asi sagolban block Congress committee na sinduna ngasi Ex-Mla gi yumda pangthokiba nomungi oiba political conference ka mari leina pawmi singa unaba mada phongthokiba nei pawmi singna hangba wahangi pawkhumda Dr. Loken na makataraduna Manipur da chahi ama funding seat president rule lairaba tungda chief minister Yumnam Khemchan na luchingba laingak ama lakiba si yamna thagat ningai ni Khemchan na sungsoi soidana state asigi yaifanabagi damak singnaba amaga loinana achauba thaudang lauduna hotnarakani haibagi thazaba lei Miyamna hojik pamliba si IDP sing na masamasagi hanagi mafamda hanjinduna labor state asida amaga ayat apan laitana chatok chasin taungnaduna hanagi mahusagi punsida hanjinba duni anoba laingak asinasu mangda tariba issue sing asida ahenba midyeng changlakani amadi sotha horaba chakot thorang singsu menkalakani haibagi thazaba phongdorke ngasi anoba sarkar asina masina atuba matamda shanti hanjalakpa aduga Manipur da tangdu leitaba porakpa hanagi Manipur do adugi saktam do porakpa ngamba haibduni ba praja miyamna pambi sumna sarkar amakak leire sarkar amakak thamme haibdu nate koi hujik sarkar si ngasi nimi mari mangani da ngairi akoina yamna haiba langani akoi sarkar sida akoina asa tawba mayam dudi haiba yai amasung sarkar asida aikoina adu tawi tawde na haibadi hujik too early ngasi ungkhanariba thoiba mayam sing ase masi onba haibase masida aikoi dolgi khenaba leitana aikoi angamba aikoi mateng pangani